Lakhipuronline puthokjaba February ki tang ama sagol se numit ki Khomjinba Pao tabirasi ahanbada maroiba Pao Pradhan Mantri Narendra Modi Assam ki numit nini ki oiba khongsatta lagliba thangse numit Guwahati da thunglargani Silchar ki MLA oiramba Sri Dilip Palna BJP da nauna amuk yauruba matung Silchar da thunglabada harauti hamna okre Barak Village Cha Jonogosti Development Committee ki ahan bachahi ki mifam pangthokre Jiribam da National Highway lambi pakthokpaga mari lainana mifam pangthokre Miyoibagi brain da chip haptuna changeng tawbada pai pakle Medical Science ki lamda achauba ahongba ma poraklagani amasung Khelo India Youth Games ki thangta masana da Assam ki sanaroi singna gold ani silver ama bronze ani laurakre Hauzik mapung oiba Pao tabirasi Pradhan Mantri Narendra Modi Assam ki numit nini ki oiba khongsatta lakleba February ki tang ahum thangje numit Guwahati da thunglargani numit asi ki numidang wairamda Guwahati da thunglaba matung February ki tang mari da Sri Modi na Khanapara da leiba Veterinary College field da pangthokadaba miyam gi oiba mifam amada saruk jagani matungda Assam lengakna paikhatkadaba lupa crore lising tararom gi thabak thorom kaya gi urep uyungsu tambigani Hanagi Silchar ki MLA Sri Dilip Kumar Palna Bharatiya Janata Party da nauna amuk January ki tang 16 ta yauruba matung ngarang ahanba oina Silchar da thunglabada Silchar Railway Station da yamlaba mahaki party ki supporter singna mahakbu haraute amna okre Pawmi sing da wa ngangladuna mahakna Lagliba Lok Sabha Mikal asida maipaktuna Prime Minister Narendra Modi bu ahumlak suba term ki Prime Minister ki phampham langda phamhanba sina mahaki pandamni haike আমার আসাম রাজ্যিক বিজেপির শীর্ষস্থানীয় নেতাদের আগ্রহ এবং নির্দেশে আমি আবার ঘরে ফিরে এলাম এবার আমাদের লক্ষ্য একটাই আর 2 মাসের মধ্যে 2 মাসের কাছাকাছি সময়ে লোকসভা নির্বাচন অনুষ্ঠিত হতে চলেছে এবং আমরা সবাই মিলে ভারতীয় জনতা পার্টির প্রতিটি কর্মকর্তা কর্মী কার্যকর্তা নেতা সবাই মিলে আমরা প্রধানমন্ত্রী মাননীয় নরেন্দ্র মোদীকে তৃতীয়বারের মতো আমরা আবার দিল্লির মসনদে আমরা দেখতে চাই এবং Barak Village Cha Jonogosti Development Committee ki ahan bachahi ki mifam ngarang Lakhipur ki labok cha bagan lampak ta pangthokre Barak Tampak ki jila ahumdagi cha thomi lising tararumna saruk yakhi ba mifam aduda Pathar Kandi ki MLA Krishnen Dupalna Chief Guest oina saruk yakhi Lakhipur ki MLA Sri Kausik Rai mahaki mama laikhidabana thoroma seda yawba ngamkhidrabasu hairiba chahi ki mifam asi MLA Sri Raina maru oina silangbi bani haina committee ki maikei tagi phongtokhi mifamna Barak Tampak ki bagan Thomi Singi Asumal Brahmaputra Bagan ki Thomi Singa chap manana pihanba Bagan da yumling duna leiriba Thomi Singda lamgi pata piba Chang naina ration pihanba amadi Bagan Thomi Singi phangpham thokpa right sing phanganbagi matangda warep kamarum lawkhi Thauramda Dr. Sujit Tiwari Advocate Sanjoy Kumar Thakur Pradeep Misra Dulondri Ratan Kaharna chingba maroiba miyoi kayana saruk jakhi Haukiba January ki tang 19 da Lakhipur ahal marubna sinduna kasar bina kandi khata jati ki panthau Gandhiji ki 63 suba nonga kumon thorom pangthokre thoromda bina kandi khata leiriba Gandhiji ki nungi saktam da laisu amadi maira katuna ikai khumna jaki matungda Ganga Dayal Dikshit Memorial Hall da Lukki BP Professor G Narahari Sharma na mifam poiduna pangthokki ba mifamda Gandhiji ki punsi amadi Bharat ki ningtam ihauda Gandhiji na laukiba thodang kaya bu palladuna Lukram Krishna Kumar Huirem Manimon Aribam Nripendra Sharma Oinam Ibocho amadi Imudam Binod na wangangki Ngarang nungtil pungani taba matamda Jiribam ge Hillgard Community Hall da Jiri Development Organization JDO na silangduna Jiribam ki National Highway number 13 lambi pakthok pagamari lainana sok labal lamma pusingi oiba mifamama NH 37 Road Expansion Land Owners Core Committee ki convener N Sadananda Meiteina mifama po oiduna pangthokre Mifam da laukiba warep singda ahanba warep oina National Highway 13 Road Expansion Land Compensation gamari lainaba thabak thaurum sing khudingmak lamma pusingna
Jiri Development Organization JDO da Kusinaba Haina Amatoina Yanaki, Anisuba Warepta, NH 37 Land Compensation Sigamari Lenana, Langak na Hapam Tokpa, Chada Tranitoki Senpam, Karigumba Hapirakta Batarabadi, Lama Pusingi Pangpam Tokpa, Senpam Sing, Lama Pusingna, Lauda Bahainasu, Mort Amatoina Yanaki. Mioi bagi brain da chip haptuna changing tobada mai pakle hiramasigi matangda senjau paiba technologist Elon Musk na mahaki social media X da ningthauka numita phongdokladuna thawong asina medical science ki lamda achoba ahongba mapuraklagani haiki mioi amagi thopta mahangna khanba wakal sing Neuralink chip adugi matengna text oina translate toba phawba ngamlagani hairi panbayai Neuralink asi miobeda changeng taunanabagi US Food and Drugs Administration na haukiba chahi gi me thada ayapa pikhrabani quadriplegia haina khangnaba mioi amagi haksang kayat leng khotpa ngamdabagi anaba mioi singda ahanba oina September thada mai pangna changeng asi pangthoki chip asigi mamal lupa lakh marirom oigani haina panari Tamil Nadu na yumbu oiduna January ki 18 kuntramathoi phawba chathakiba Khelo India Youth Games da thangta masanada Assam ki sanaroi nipan saruk yakhibada sanaroi mangana medal laurakre KG yankai taruk makhagi funaba amada Manipur bu maithi papiramlaga Assam ki Lisam Ranatna gold medal laurakre mamangi chahida gold laurakibi Laisram Simana KG yankai taruk makhagi funaba amada Madhya Pradesh bu maithi papiramlaga handaksu gold laurakre KG humpu makhagi funaba ani subada Delhi ga sanabada Laihau Thabam Aditya Sarmana silver medal aduga Huyam Lenthoi amadi Elangba Memola Devi Makhoyanina bronze medal laurakre Assam gi nupa amadi nupi team animakna first runners up tarakpada Assam thangta gi president Wahengbam Binoina harauba phongdokpaga loinana masana sida sanaroi masing hena puthokpa ngamnana ba honarasi sanaroi singbu pungning thogatpiu haina phongdorakle panbayai handaki masana sida Manipur na nupa amadi nupi gi team animakta champion oiki Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathauning thina pangthok handuna I tongtha leiramba amot pasing sengdok pangamali amasung kidney liver heart amadi brain gi mapangal kankat handuna haksang phana thambang amali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng jari chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified mobile number 9435070286 Ayining nung siwaw kowe mama ay khutse obusoy na thangatpa khobpa ngamomde mapomsiga ane suna lagudei ngasi thangatpa ngamme আমার নাম সুশান্ত বণিক বাসা শিলচর আঙ্গের খারি আমার স্পন্ডাইলাইটিসের প্রবলেম ফ্যাটি লিভার আছে আরো অন্যান্য সমস্যা আছে বিগত 3 দিন থেকে আমি স্যারের এখানে ট্রিটমেন্টে আইতেছি আমার পরে অনেক মানে পার্থক্য অনেক আরাম পাইছি আমি ট্রিটমেন্টটা আগে তো এরকম পাইছি না তো স্যারে একদিন অ্যাড দিছিল অ্যাড দেখে আমি তার লগে যোগাযোগ করছি এখানে ভালো তার সিস্টেম ব্যবস্থা আছে আর ট্রিটমেন্টটা যেটা মানে পার্মানেন্ট কিওর হওয়ার এটা ন্যাচারোপ্যাথি ট্রিটমেন্ট ভালো ট্রিটমেন্ট এটা আমি আরাম পাইছি Aroibada maroiba pau amukhanna Pradhanmantri Narendra Modi Assam gi numit nini gi oiba khungsata lagliba thangse numit Guwahati da thunglargani Silchar gi MLA oiramba Sri Dilip Palna BJP da nauna amuk yawruba matung Silchar da thunglabada harauti amna okre Barak Valley Cha Jonogosti Development Committee gi ahanba chahi gi mifam pangthokre Jiribam da National Highway lambi pakthokpaga mari lainana mifam pangthokre
मियोबगी ब्रेन चिप हापतुना चांगेंग तौबदा पाई पाकले मेडिकल साइंस की लमदा अचौबा अहोंगबा म पुरकलगनी अमसुंग खेलो इंडिया यूथ गेम्स की थांगता मसानादा असम की सानरोई सिंगना गोल्ड अनि सिल्वर अमा ब्रोंज अनि लौरखरे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare